Development of Northeastern Region Donor gi Union Minister Oiriba Dr. Jitendrana Maruina Awang Nongpoki Oina Aspirational District ne haina lauthokraba mafam singda hauzik oiriba COVID-19 gi laichada sigi matangda wa khanakrai ngarang Awang Nongpoki Aspirational District taramari gi Health Secretary amadi Deputy Commissioner singa video conferencing gi kuthangda virtual meeting amada Wari sanabada hauzik mayuk nariba COVID-19 asidagi Awang Nongpoki State Nipanda Akhanaba Haksel gi Chection Thorang Lokhatnaba Donor Ministry na lupa crore chamaga marifutara kaithokle haina khanganki Defense Minister Rajnath Singh nangarang Chief of Defense Staff General Bipin Rawat yauna service ahumgi makok singa loina na hauzik Ladakh ta oiriba fiba masigi matangda awangwa thaki mifama mafangkhre Mifama duda India gi lanmi singda line of actual control da China gi lanmi People's Liberation Army PLA na Makhatana suknam sasan tawraklabadi madu thengnanaba tawningbba tawnaba ayaba pikre masigi mathakta China gi maikaidagi karigumba makhal amatagi haibade kangfalgi ngamkhaidagi nongthaktagi amadi isingi imaidagi karigumba thabak ama paikhatnaba changsilakpada mikup nahum singna leinabasu pawtak pikre haire Malem sin bathungna hauzik chauna mayoknariba COVID-19 na maram oiduna malemgi oina laina asidagi sikiba migi apunma masing Miyoi lak marifumapan lising kunmapan ga chahunga nimfu sukray. Masigi manungda miyoi lak mari lising humputaret ka chatruka humputara taruki punsi manghan kray amade miyoi lak nimfu mari lising taramapan ga chatruat ka kuntra mangana laina asidagi fagalak pangam kray. India gi oina hauzik fawbada apunba miyoi lak mari lising tara chamri ga humpuma thoina laina asina sokhan kray. Laikidaba migi masingna lising tara humdoi ga chani ga yangkhai mari aduga Laina asidagi fagalaki ba migi masingna lak ani lising kuntaret chatret ka yangkhai taruk oikray